Kuki khutlai paiba Singna phajinduna thamliba Meitei Naha ani rescue tounabagi Matang ruling amasung opposition ki MLA Singi Oiba Awangba Thak Meepham ama Chief Minister Nongthombam Biren mayai tangbal louduna Pangthokkhre Meepham aduda Kuki khutlai paiba Singna phajinduna thamliba piyoi ani adu rescue tounabagi Matang kumna khanakhibaga loinana asigumba thawong ase Meepham aduna akan mongna condemn tokhe Meepham aduda Works Minister Govindas Konthongjob Education Minister Tej Basanta Kumar Agriculture Minister Thongam Bishwajit IPR Minister Dr. S. Ranjan, Veterinary and Animal Husbandry Minister Kasim Basum, Water Resource Minister Awangbu Numai, Wangkai ACG MLA Thangzam Arun Kumar, Thangwaiban ACG MLA K. Joy Kishan, Moirang ACG MLA J. Sante, Lamsang ACG MLA S. Rajan, Fungyar ACG MLA Leishio Kaisik, Wabagai ACG MLA Usam Deven, Lamlai ACG MLA Kech Ibumcha, Kumbi ACG MLA S. Premchandra, CLP Leader Okram Ibobi, MPCC President MLA K. Mega Chandra, Langthabal ACG MLA Karam Shyam Amade, Urkhul ACG MLA Ram Vivana Su Sarukya K. Meepham Adun Noiraga. Loiraba Matung MPCC President K. Mega Chandra Thadorakpa video message Amada Mahana Hai, Congress Party MLA Singh, Chief Minister Nongthombam Biren, Meepham Asida Sarukya Nabakaropake, Meepham Adu Yaubane. Meepham aduda Meitei ahum Kuki khutlai paiba Singna Phajinkhiba Bioi amakhaktmak Thadorakhiba adugi matangda kumna khanakhe Congress ki Maikaidagi Manipur lengakna center da takshinduna Phajinkhiba Meitei Naha ani ado Thadoraknaba honabiu haina khotke Maduda Chief Minister Nongthombam Biren center ki luchimba singda takshinduna Bioi ani asi rescue taunaba honagani haibagi thajaba pirake haina mangna phundokhe Nakal Amaromda Chief Minister mayai tangbal louduna Pangthokkhre Meepham adu loiraba matungda MPCC na sinduna Congress Party ki Oiba Assembly Constituency Singi Lujingba Singi Oiba Meepham ama Pangthokkhre Meepham aduna lawkiba parep Singi panungda Manipurda tangdu laitaba hanjilaknaba political platform thadoknaraga punna hoda minasi haina mari lainaba khudimmakta appeal tawba Kuki khutlai paiba Singna phajinduna thamliba Meitei Naha ani ado tekta kaidana thadoraknaba center da takshinba haiba warep sing yauri haina Mahang Makatana Fondokhe. Angang ani sisu pharaga leiba akhoi angang ani sisu tekta kaida thadorakpa aduga akhoi leiba yamna ingna sikna praja singi wari bumyam singse akhoi leiminaba musung hajilakna na base akhoi ngasigi angang ani thadorakna slo akhoi wari bloraga mayam da mari linaba singda appeal tawba haidana akhoi ngasigi pung ahum da khanaba PCC gi meeting si su koi khanai roibeda sarkar na sukana masi hona bigani amasung ruling gi the opposition gi leriba mayam sing yamna akhoi leriba situation sigi matang kana ne nekhiba adagi central government gi asoba min changnaba masi solution poraknaba adagi rescue tawranaba honanaba haiba adagi akhoi MPCC gi su Pungum Tawasi, the Mayam Pulumatai, Apple Rosary, Manipur, Koi Santi Hanzelasi, the river, Togo Watopiam Singsi, Ekoi Santi, Langanaba, Masuang Sing Park, and William Singsi Rescue, Tonaba, take the Kaidana Tador of Ranaba, Masi, Mayam, Mani, never seen the apple, Tawa, Havasi, Aquari, Lowy, Amasu, Masi, Lady Mari never seen the Tadok with a number of apple Tozeri.